Tripura amadi Bangladesh ki ngamkhaida leiba Maitai Khulgaur Nagar khwaida Khongjom de Palan thoram pangthokre. Manipur gi ningthau laisiam sana jawbona pauna Brajavasi gi mitam maikhum hangdokre. Thasi gi taranipan da pangthokhiba inner Lok Sabha mikhalda CCTV camera kaya sizinaki haibagi paukhum CEO na piba ngamdrei. Form 17A su sil tawramdre haina CPI gi election agent L Sotin Kumar na phongdokre. Khongjom de gi thoram pangthoktuna mama leibaki damak thawaina pontha pikraba atawba singi mafumda ikai khumnaba utkre. Manipuri singi thamoida mama leibak nungsibagi thona ama lei haibasi Khongjom de gi lanfamna mayek sengna takdi haina Manipur gi Governor Dr. Nazma Heptullah na phongdokre. Haukiba chahi lising amaga chanipan maudrama thoigi Anglo Manipuri warda tongan ba lanfamda mama leibaki damak thawaina pontha pikraba athawba ipai pusingna utkiba thona lingjen adubu ningsingbaga loinana ngasi pangthokliba Khongjom de ga mari leinana mahiroi lup de samna idan tawbagi thoram ama pangthokre. Horizon Hospital and Research Institute Porompat Coordinating Body Khurai amadi Eastern Popular Club Khurai na sinduna ngasi Khongjom de ga mari leinana Khurai da ENT gi free camp pangthokre. People's Museum Kaksing amadi Justice Committee on Anglo Manipuri War 1891 Martyrs and Freedom Fighter of Kanglei Park na punna khusam na sinduna samaga kunnipan suba manausing battle ningsing thoram pangthoktuna mama leibaki damak thawaina pontha pikraba wangkhai mairaba amadi sakhanglaba amadi sakhang haudraba lanmi kunda haikal lekatamduna ikai khumnaba utkre. Hayeng Imphal East District ki Kendra Mari ki polling station tara nithoi amuk hanna bot thada nagadoriba asigi damak sem saba loisinkhre. Thiba khangdana leirakhiba mioi ama chingnaningai oiba mongda siduna leiramle. Mathau tawdraba All Manipur Petroleum Product Tanker Drivers Union gi President Bhupendra Ghosh ki mathakta mari leinaba singna action lokhatriba fawa petroleum gi polam sing lawbagi thabak leblagani haina All Manipur Road Transport Motor Worker Tanker Union gi Secretary Naurem Dilip na phongdokre. Assam ki constituent chamagata tete Lok Sabha mikhal gi ahumsuba tangkak ki oina vote thadana kre. Terrorist singna sijinariba IED dagi voter identity card na hena sakti lei haina Bharat ki Prime Minister Narendra Modi na phongdokre. Government Railway Police amasung Border Police ki kangbu na ngarang Guwahati Railway Station dagi niyam kai na changsilakwa Bangladeshi nipan fare. Thasi ki kumathoida yamna thajadaba mongda Sri Lanka da Easter Sunday gi thoram pangthoklingai da church ahum amasung hotel singda Islamic terrorist singna suicide bomber sijinaduna chathekebe attack da mioi chani ga mogdra hena sikhiba aduga mioi chonga hena asokapan nangankhiba thodokki matung ngarang ahing nongyai dagi leibak aduda emergency lauthokre. Chenaba mioi kunga mari phagatkhre.